Ngasi ayuk pung taret lom taba matamda Patsoy Police Station gi manung chanba HBS second manaki lambi gi nakal da sakhang da basingna pokhai hananaba thorang tawduna thamlamba IED ama AR amadi police expert ke kangbuna asoi angam yauduna lokthokre Senapati District ki Maram Kholen amadi Makhan Khuman Khun anigi marakta lamgi wahauda ungkhatnabagi thokhiba thodok adu laibak thibani hauzik irang laksin le yum mai thabada chenebasing fananaba lengakna hotnari haina Chief Minister N Biren phongdokre Bharat ke konung New Delhi da Naga Students Federation na sinduna Naga Santi gi warisin athuba matamda puraknaba taksilladuna tha asigi kunmanga da Naga singi oiba achoba rally ama chatnanaba thaurang tawkre Ziribam BJP Mandal ki President oiramba P Rakeshwar masagi anaba amana maram oiduna ngarang masagi mayumda laikhidre mahakna laikhidabada BJP Ziribam Mandal na ngasi awaba phongdokre Society for Disabled Persons na sinduna Wangu Naudakong Community Hall da nomigi oiba awareness program amadi disabilities certificate yentokpagi thauram ama pangthokre thauram adada saruk yakhiba kumbi kendra gi MLA S Birana disabled persons singna lengaktagi mateng line loba yanaba document sing chumna sembiyo haina appeal tawkre Ngarang New Delhi da CRS Times na sinduna pangthokkiba nipumapan suba National Achievers and CRS Summit ta lamdam asigi advertising agency ama oiriba Narayan Advertising Agency ki proprietor Gurumayam Suresh Sharma da emerging company award khusin nakre Bisnupur District ki manung sanba thamna pokpigi akoiba mafam singda Swas Bharat Mission ki makhada AIDA amadi ngangkhalawai Gram Panchayat na miyamga khushamna duna ngasi lamtu sit sangkre Assam ki Darang District ta Miron bi Muslim nupi ama police station manung da police na ot naibagi thaudokta puknung da leiriba angang sikhiba yauna nupi adugi manaw nupi ani busu ot naibada cheneba nupi constable ama yauna personal ani thabaktagi suspend tawkre Meghalaya Assembly da anirak hanna United Democratic Party UDP legislature oirakraba Hais Rolding Nongsis ngarang Konat Sangmana Luching Balenga ki cabinet minister oina wasak lawkre Haukiba nomanini asida Bihar gi tungan ba mafam singda akan manong chubata natana akhak arau thokiba thodok singda braja tabana maram oiraga miyoi 19 gi punsi mangkre khara amana asok apan nangkre